Manipur के houjik oiriba tangdu leitadaba Phivam Asida social problems sing Natheiraga Thamba Chumloi Haina Manipur Rifles के shuba Battalion के Commandant Victoria Yengkhom na phongdorakli. Wafam asing developing HIV and harm reduction policy champions among political leaders, pop stars, journalists, YouTubers, amade religious leader haina mingthon ba mifam amada mahakna phongdokibane. Nirvana Foundation amasung India HIV/AIDS Alliance New Delhi na silaga Manipur Press Club ta pangthokiba thauram aduda Victoria Yengkhom na hai Manipur ase houjik aruba phibam amadi leide houjiki matam asida mipum khuningmak pukning wakhal sonthana leiba maramna charangnaba amati tangdu leitadaba phibam amadi leide Phivam Asida hogulakliba naha kaya aranba lambida chatkiba yabagi othokpasu leitaba nate masina lamdam asigi tungi yumbira oirakadaba naha kaya mayai kaba nisagi ipakta lukhibasu yai maram aduna houjiki oiriba Manipur gi Phivam Asida hogulakliba naha sing amadi weaker section da leiriba mipum khudingmak kupna senabagi tangai phadaba chawna lei Amaromda Manipur gi houjik oiriba Phivam Asida social problems sing Natheiraga Thamba Chumloi Masina tungda mangjaba kaya thoraknabagi achouba machak ama oirakani social problems sing lakshinaba hotnabada lanai oina thabak tawbugi mahut team oina thabak tawminabana pandam phangba ngamgani maru oina social issue ama oiriba HIV/AIDS ki matangda mipum khudingmakta awareness lehanaba punna thabak tawminaba mathau tai houjik ase HIV/AIDS ka sagonaraga hingliba miyoi sing stigma gi chaithing phangdabanate masi miyamda HIV/AIDS ki mapung faba losing letabagini hiram asida miyamgi pukning chingsingge hairabadi wangangbagi mahut thabakna utkadabani haina Victoria Yengkhom na makhatana phongdokhi social problem achawa oirakadorabani housing crisis madam sida kangaunarba mayam ama leiro matam sida masibu yokhatpinaba warba matam sida NGO gumba saina thoglaga awareness ama create to masi kogi laibak phabani aduna masilaibiba kogi president and jusu laire public sida direct yogadoribani journalists laiba YouTubers and whoever is here ekoi khudimaki duty ni ekoi public sing naha sing weaker sections bu sena bahai se ekoi khudimaki ithoni chawira pikera aduna haiba drug set lebure khalabasu only drug addict to the main of a drug killer case that took to me ama leire khangba myam ceremony Thauramada saruk yakheba All Manipur Working Journalists Union ge President Kakching Tabam Bizoina hai mayai kaba nisana maram oiraga tongan ba lamda machin tungkhilakliba miyoi kaya ama lekhidre masina lamda masigi maru changba generation ama ani mangkhre haina lobu yai masi khunai asigi oinadi achouba mangjaba amani houjikti mayai kaba nisagi mayokta awareness pinabagi tongan ba platform kaya thorakle masi khudong chaba lawraga mipum khudingmakta HIV/AIDS ke awareness pinaba honase matang asida aikoina maru oina lawgadabadi mayai kaba nisada laichu basing ase anaba makhal amani makoida tathida oina tawbibagi mahut anaba amani khanna laying nabagi lambida puna bahot namina se haina bijoy Kakching Tabamna makatana phongdokhi aikoina HIV terminal immunization is also the drug users policy policy diet drug user to aduga HIV yes HIV immunization to HIV yes immunization to aikogi nai miyam se कोई मास काउंसलिंग है मास अवेयरनेस प्रोग्राम से इवन कमांडेंट विक्टोरिया बताओ ना इसी के हुकूमत में इसी कुछ खंड में ना कोई हम मखन की सिस्टम से हो क्या ना कभी की देख के ये drug users in the ana ya then drug